Yalhumi Singh Kannanabagi Pandamda Numit Mangani Sumna Chathagadaba Public Dialogue Asidagi Manipur University da Hawkre Amadi Manipur Sarkarna Chalaiba Duck Farm Sahi Tararom Sitharuraba Matungda Mamang Sahidagi Ningthina Hingat Handuna Miyamda Chayol Amada Nganu Macha Lising Ani Hena Phanghanaba Thorang Tauri Kurumjari ISTV gi Manipuri Pau Miyang Tabiriba Pumnamakpu Taramna Oksari Hauzik Mapung Oiba Pau National Research Center NRC na DNOP Students Welfare ka kusamnaduna nimit mangani supna sathagadaba public dialogue amang asidagi MU gi Centenary Hall da Hawkre Protection of Indigenous People of Manipur habisita pangthokpa public dialogue hagdokpagi tharamda hanegi minister oiramba RV Mingthing Manipur University ki Dean of Students Welfare and Mohilal Professor N Dhaneshwar amadi NRC gi Chairman Havam Sana Jawbana maru oiba miyoi sing oina saruk yakhi Thorongga mari lenana Havam Sana Jawbana haikibada 1949 da Indiana Manipur lausin kibadagi Manipur da mitop sing leptana sangsilakli Majority oiriba maitai singi apun mami singa mitop singa manarakle yellow mi sing kananabagi pandamda public dialogue asi pangthokpani haiki Leiba Manipur people gi tongan ba ethnic groups singi mot law tawjabani adumisu tawjabai maramdi hoji ekoi indigenous peoples of Manipur se yellow mi singa se tasani ma choba thedam leire ekoi tungi leiba ka se masi kamdo digi haiba ama awaba khudung thibu nangbagi phibam da laabani aduga ekoi intellectual sing ayam loi suna community just ngi yawre na logjabi yare adna masida masigi matunda tarpuri recommendation asina ekoi ILPS kanglol na chanhan bagi miyangi thungthang asida masida mateng yamna gore kane khali Manipur Sarkarna Chalaiba Lampel Patalaiba Duck Pharmacy Sahi Tararom Sitharuraba Matungda Hawkhiba Sahi English Singani Taramangagi October Thadagi Amuk Hanna Hingat Handuna Ngasidi Mapung Phaba Duck Farm Ama Oire Duck Pharmacy na Miyamda Chayol Amada Nganu Macha Lising Ani Hena Ahongba Mamalda Phanghanaba Thorang Tauri Veterinary Department ki Makhada Lampel Patalaiba Duck Farm Asi Specialist Poultry Dr. Sukham Thoidagi Mityeng Makhada Grade 4 Ahum FA Ama Chokidar Ama Punna Miyoi Tarukna Bangalore dagi marum oina puraklaga Imphal da macha olalaga Khaki Campbell thaiba nganu makhalasi yokhalakibani Nganu samangarom mafam asida thamduna nongmada marum chamagi changda puthokli Makhatana marum sing adu macha olanabagi thabak su chathaba haure pharmacy gi in charge oiriba Andhana Chandrana phongdorapada pharmacy da nong khara hek subaga ising thumjinba mai matik sana phangdabane singba khudong chadaba kaya mayok nariba asi sarkar na mityeng sanglabadi hena mai pakpa farm ama oiba ngamgani haiki ngi thawak tawjeriba kaungsina ising chawrakanda philji matik chadaba philda ising thumjandana khwang yongna adigi masinja kla ama matungda akoina lapna gate tagi thangba asigum khudong chadaba mayam lei adigi akoigi sidisa leiriba fencing gi khudong chadaba maramdi nganu ajidi koi pai ba ama khakna lit toraga heta mari chakidaba kanoni jiba singni aduna masina khudong chadaba mayam ama akoigi fencing da khudong chadaba mayam thoi adigi nganu ajidi asa podina mina panganba adigi akoina senaba ngamdaba ising chawda akoina khoijenba matamda khwang yonong chapa koisa chatna ising do koi chalaga hoijen manina yang wai aduna fencing gi ji matik chana tawbiragadi hena khudong chadaba singsi khara kokani ne khanje Amarumda pharmacy gi poultry specialist Dr. S Thoibana Manipur gi lairikna su hairaba thabak phangriba naharol singda ahungba mamalda nganu macha phanghanduna senthok lambi lehanabagi pandamda duck pharmacy amuk hanna hingat hanaba honarakpani pharmacy da lising kuntra capacity oiba incubator ama pankhatliba asi mapung phana mai paklabadi chayol amada nganu macha lising ani miyamda ahungba mamalda phanghanba ngamlagani haiki hauji leiriba sidagi henna makhata bada akoigi own production haibidi leiriba sidagi masa akoina masa puthukpa hore
hौजी ग्लोबल स्टेज हौजी अखोइन उबीरिबदुनी मचा चंगा मु लेरे अदुबो आइगी आसादी सिगी फार्म सिदा ब्रीडर लिसिंग अमा खतंग थम्मे हायरगा मसिदगी प्रोडक्शन थोलुकबदुना लो कॉस्ट प्राइस ता पब्लिक ता एजुकेटेड अनएम्प्लॉयड मैम सिंग सिदा अखोइना याम होंगना योल हायरगा मोजु हिंगनबा जीविका की लंबी अमा सेमबाइसे आइगी वाखननी सिंगदंग थुमदरबा अमुक्ता लेबाक थोनबियु हायबसे अखोइना हाइजखरे अदुगा लेइरिबा चौकीदार की फिवम अदगी अमु एम्प्लॉयी सिंग की फिवम से खितंग येंबिरे हायरगा मपुंग फाबा दग फाम से यामद्रबदा हंदकी लाइबा अक्टोबर हाइबदी 1 अक्टोबर की 2015 दगी होगिबनी मागी मपुंग मिट अमुक लाखपसिदिदा पब्लिक डिस्ट्रीब्यूशन अखोगी नानु मचासिंग से योंथोकपा हौजगे हाइबजिगी अगी वाखन असेतपम थमजरी अखोगी लफेल पाता लेबा मणिपुर सरकारना चलाइबा दुगुम दक फार्मदनी हाइबा अजिक ओइबा फिल्म मसिनी अजिक लेबा मणिपुर की अखोगी सरकार की दक फार्म असे अजिक कैंपस असी इसिंग थुमजमन मरम कांदा अखोगी फार्म असिदा थबक सुरिबसिंग स्टाफ यांगदब स्टाफ मोइ मई महासिना होनरिबा थबक सी लेबा फिल्म असी उरुबदे थागतनिगाइनी थमोइ सेंगना डिपार्टमेंट की ओसु सरकार की हायगसु रंगाइदुना होनदना अखोगी यामना सेक्शन सेनदना अखोगी यामदबा गानु मसिंगदगी तेलब सही फादिबा मतम असिदा दक फार्म असिदा मसिंग हेना दक थोपिदना होनबिरी सिगुम फिल्म असिदा मणिपुर सरकारना अखोगी लेबा कैंपस दगी इसिंगी मईगी अवाटबा लेबा सिंग असि खरा मियंग चंगबिरगदी जी हेन माइ पाकपा अखोगी मणिपुर की अदुगुम्बा अखोगी मणिपुर सरकार की चावना माइ पाकपा पांथोकपा सरकारना पाइफटपा थबकता माइ पाकपा दुगुम्बा फार्म सोइसोइदना ओइगनि हाइबसि अखोगी ngasi अखोइनि यिंगजेबि थाजब उजै कैमरामैन जीवन गलुना पाउदमजैबा इंद्र ISTV न्यूज चटखिबा तांकुंदगी JCILPS की थौमीसिंग लोइनना एडवांस वुमेन सोसाइटी अवांग सेकमाई प्रोटेक्शन कमिटी अमदी नोंथोनबन यूथ क्लब का खुसमनदुना सक्ताक से यावदबा नॉन मणिपुरी सिंग फगतपगी थबक ngasi सुमखा ताना चथखी नॉन मणिपुरी निफुहुमदोय वेरिफिकेशन की दमक सेकमाई पुलिस तसिनख्रे हिरमसी गमरी लेनना अवांग सेकमाई प्रोटेक्शन कमिटी की प्रेसिडेंट ए राजेशना फोंदोरपदा मणिपुरदा नॉन मणिपुरी सिंग जंगलकपगी चांग वांगली चटना कांगलोन अमगी मखादा चंगहनद्रबदी लमदमसी खुदोंग जादब कया मायोकनरकनी हाइखी इरान सिना अखोगी हाना लेजरमीबा येलो मिसिंग असिगी मिसिंग तंखाय मोसिलपा असिगुम्बा किनिंगाय फिबम अमदा लापा सिका कोई टॉप सिंग असिबो तो करम दौना मणिपुर असिदा संगपा मतंदा करमाना तौना तिमदगे हाइबगी खुंसंगोइना JCILPS का मरी लेना कोई अवांग सकमाइगा खुंसंग असी सत्तबा हौजरकीबनी JCILPS की को कन्वेनर एडवोकेट अर्जुन तेलहैबना मणिपुर सरकार ना नॉन मणिपुरी सिंग लमदम असिदा संगलकपदा आइन की ओइबा चटना कांगलोन सिंग ngakna संगहनबा ngasi phawba thabak lokhataba asi angakpa phawi सरकार ने येलोमी सिंग कन्ननबा असेंबली दा बिल पास तौनबा थबक लोखतकदबनी हाइखी हाइबदी असी मक्सु 2011 सेंसस रिपोर्ट का मिया जासिंग सिना कोई येलो मीनी हाइना कोई लौजरीबा मरु ओइना मैतै दगिदी यांखै से 56000 की मथकता मिटोम ने हेलबनी अदुगा सिंग मरि तमगी ओइना कुंजलकांदा अपुन मसिंग से सुमन तगे कोई लाख तरा मापन मुतने फेरैबा से लाख तरा मापन हाइबसिदी इंडिया के चौबा सिटी मदगिदी नोमदा ट्रेन मपोल अमखतनी अना कोई हाइजेनिंग मदी अथुब मतमदा लाखदोरिबे असेंबली सेशन दसो अनौब बिल अमका मणिपुर सरकारना मणिपुर की सिंग अमरि तमम मसों आइन मियंगदगिसो यागदबदु वखलमगी बिल अमथुब पुदपु चुंगनी अदमाय तौदना कोई तहुद्रगदी कोई मणिपुर दगी मी अखोय येलो मी सिंगसे सिंगफम मुखिबा हाबसिदी याम सेन माग फोन तारना वफमनी
Career Exploration and Motivation haiba hiram asida nomagi oiba career guidance program ama Tribal Research Institute ki hold pangthokre Rongmai International sinduna pangthokhiba thoram aduda Tribal Affairs and Health Commissioner T Pamai Imphal East ki SP Angam Kamai amasung Tribal Affairs and Health ki Joint Secretary Armstrong Pamai na maru oiba miyoi sing oina saruk yakhi Armstrong Pamaina Punsida Masak Naiba Apauba mi amo oige harbadi hotnabakan magaloinana akhang kanba mathau tai haiki Rongmai International gi General Secretary Dr. Matthew Kamaina pangthok liba thawam asigi maru oiba pandamdi Zelianglong Mahairoi singna makoina apamba line khangdok laga makoibu mateng pigadagi haiba wakhalonda pangthok pani haiki Student biodata sulawi aduda si student biodata se collect tawraga mathangda moina student biodata particular singam laibni duda moina apamba moige aspiration moige passion moige profession apamba do yo haina thambane du biodata du collect tawraga kona research tawraga kon thangdasu matungdasu career program se koi Rongmai community student bu career guidance counseling se piraga moina apamba career apamba moina choose awagi profession do phangnaba guide tawraba program sinbani MLA RK Ananna Achangba Sanfam Singh Puthokuna Waisel Maril Semgat Palup Kalone Nangasidagi Lainong Saba Mamangi Waisel Maril Sengba Hokre MLA RK Ananna Haikibada Waisel Maril Asi Patahaudi Thadebiganu Waisel Maril Semgat Naba Center gi Ministry of Water Resources ta DPR Sat Thaduna Thakre Long term policy ama semduna paikhatnaba hotnariba asi soidana mai pakani phongdoki Sigi solution amadi sona lakone kale adu solution sin lakti ba akoi na gamjaba ma am ma koi marketing contribution piba me am do MLA mo na isam me am representative bo na ke de logi ma am sigi common interest of public interest waisel gi maris akoi sing bundu ana legi ko gi koi oja japan hoi hau pai me am lebi ba ma am sigi no de na sigi ke no sima nasi madi akoi tho hoi hai na nasi program so tangthok sabne Langthabal Kendra gi lambi sing sem nanaba chahi mari makhai da lupa crore taranithoi makhai thadakre haina MLA Karam Syamna mahaki mayumda pangthokpa pangmi singa unabada phongdokre hanagi MLA na sempidana laraklaba anoba lambi taramathoi amadi ariba lambi taramapal semlibani hanagi MLA na lupa crore ahumdagi hena thadade haikiba wafam adu kendra asigi semliba lambi asi khangde haibani MLA Local Area Development Fund gi punna thabak chahum humpu humdoi hena paikhat khre PDS ki potlam sing praja sing da leptana phangali yumpham yaudana maral sibadi arando igani haiki MJS wide program hapna level lambi si di hanagi ex MLA sina sengani na miyam da prasar tawasi haiman ba thokani aduga hoji aina hantak recently akoi yang thang tu maitai lamkhai aduga hairangoi thonggi lambi MU tabasi program da yaurani PWD minister unare haibasi ena haijanba tasengna program si yaurkane khangbadagi haijanbani tasengmudi chief minister da MLA na haijarba matungda sigi thabakse lokhallu haidana sida irakpase aduga mantri unagjiba laire aduga waikhom laikai tu khongang biding bigi issue package number akoi 537 da lupa crore amaga langnau thra thu adi lambi se semgadabada tender ahumlak hanna tawgadagi adi ngainaraga leibani aduna sumaina oidaba padaba adi masana MLA ori ngai bawda tawba ngamamdaba thabak mayam ama vote kadadana leiraba matamda aina lambi thong mayam ama prajaga tanaraga semgatkani haibasi yamna prajabu namthak tawba aduga miyam bulana honnaba shumba thabak sidi atam sangna randi tawiraba miyoina adi manipuri prajadi khangdabe adu langdabal kendra gi praja singdi khangmunina shumba se matungda tawbirakanu tawbirakaba phagani haibo wafamsi thamjaningbadagi adu shumba adi press conference maroina adi pangthok chabani KSA Thobal District Council reform tokre English ngani tara taruptagi tara tarat fawagi oina Sagolsam Justin bu President amadi Thoibal Astrambu General Secretary oina khankre miyo nipalamasu thaupunana ba khankre haidi hauzik pawi marak thatna break ama luxury
Sangai ngari products na putok chaba makal khudingi packaging tawraba ngari sing ahong mamal da pangbigani ngari sing asi laboratory da thadana nutritional information yawbod natana medical directorate ki food safety and standard authority of India gi ayawa piraba anamba ngari sing ni sangai ngari asi multi seller ni karigumba makal amatagi manam amata namloi India gi ahanba national award di government of India na piba Silver Dew. Makal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact you. Constipate CZW. Constipate CZW Manung Saban Waitaba, constipation problem Kohan Magami. Itam Tadba, Manung Sandra Singusum Kohan Magami. Nomada Tumam Daida. Lumbu saba ising glass amada chamas amana traga anida thadaraga sizinabilo cost effect break kitungda taramna okseri Kasamthong Kendra gi oina January dagi March ta phawbagi phangpham thokpa cheng godown dagi chingthokrabasu miyamda phanghandre haina BJP gi wangangloi RK Sibachandra nangasi mahaki kwa kaithel akham lekai da leba mayumda pangthokpa pawmisinga unabada phongdokre masigi matangda kendra gi MLA na tumina leithokpa yaroi haiki MLA yauduna MLA ki consent yauduna kana mana nominee tum heri ABCD miyam thamambe ai but kasamthong gi MLA yauduna cheng lo thokpa se oidro wani January gi utilization certificate yauduna February gi lobe yaroi February gi sina gi utilization certificate yauduna mathang mathang lo thawai March gi lo thawai aba ko na te hojik aina hanjari Jing thao ni jing kanara sinabigi kadai da thami kanata me je da pigi amount kayam yamano jing no maski jing ki tobino sigi jing se phangde wai le na thar wang thak dai thabak dawrakane no jing ki je thokatar Hauzik tambiri balairik na aikogi angang singda kadai phawba kanaba piribagi habisi nainadaba yadaba wafam ama oirakle haina United People's Front ki General Secretary N Rupachandra nangasi Manipur Press Club ta pangthokpa aikogi angang sing aikogi tunglap chat haiba khana nainabagi thoramda phongdokre Ngasigi thoramadda Imphal College ki Ozau Iramba Associate Professor Dr. S. Gunador Amasung UPF ki President S. Ratan Kumar DM College of Teachers Education ki Assistant Professor Dr. W. Jyoti Moy Amasung Dr. K. S. Dinesh Kumar na maru oiba miyoi sing oina saruk yakhi Rupachandra na makata na haikibada hauzik leiriba khunai asiga angang singa mari leinadabagum tawriba asi semdoknaba honaminaba tangai phade phongdokhi Haugal leiriba inkhalaliba angang singa sideda education system asina tungda oida kadaba mayam ma aibadi lai lai su tamiba angang singsida aikoina paisa mayam changna tuition mayam chawraka sida tungda oida do mayam sina akoi angang sing thadariba changiba senfam sing aduga product oina puthora idiba chana raktaba amadi lai lai su tamchanura ka ngasi unemployment problem mayam tholopa sina mar moira ka ngasi kharaba oira su UPF na asulaba tungi mirol si kanana bu dongta aikoi angang sing kanda yadi haiba pandam si thamjara ngasi an belang lari potok jabani anu tungda su asungula ba discussion program amadi panel discussion sing hinjar kini masih su leba me am saru yabi haiba si to ai thamjari Civil Service Parikya da Mai Pakraba Hengang Kendra gi Manung Sanba Nilkuthi da Laiba Thoksom Kritidas Singh Class 12 ki Parikya da Overall Topper Takraba Khonis Ningthaujam Class 10 ki Parikya da Kulumdoi Suba Position da Takrabi L Riturani ISL Player Irom Satyasen Telem Zekisan Kaisam Rigan amadi Yumnam Rajubu Okpagi Tharam amang asi Hengang Kendra gi MLA N Biren gi Yumda Pangthokre Tharamadu MLA N Biren Nongthombam Samir Han Headmaster Oiramba W Indramani amadi Assembly Secretary Oiramba M Heramani Nisingba Miyoi Kayana Saruk Yakhi Hiram Khuding Makta Lairik Haitaba Yade Haina MLA Biren na Phongdokhi Aduna education no kana focus biba loina sports sangeet health ki moral koi labsu thadha phajaba adi thakshi gashi leba basu mayam se apna society ko se apna un samin da yada no mo sidor but we do something for the societies something for people akoina hinging mega akoina leading se da haki ko kon chumna jaro ningo da lan aran ba chakano ni fatna ba tawono nangi spiritual nangi conscience na depend on what adu mai part of the simai experience
Lions Club Ningthokong na sinunang si NSPC Loktak Power Station gi akoibada uzara kaya thakre thoromaduda Lions Club of Ningthokong gi thaupuba kaya su saruk yakhi Rotary Club of Imphal na Liberal College gi oza amadi staff singa punduna college asigi akoibada su uzara kaya thakre Lions Club Kanchipur amadi ibudau thongju lakpa thausellup nangasi ibudau thongju lakpa laisangi akoibada uzara kaya marum thakre thoromaduga mari lenana Lions Club ki president S Joy Kumar na International Lions Club na jahi sama mapung phaba common palanga mari lenana uzara thabagi thoram asi pangthokpani haiki koi Lions Club of Kanchipur na sinjalaguna asingumba environmental ko ba uthar permission si mafam kya da pathok kha sei khudingi handak ki na ibodogi tungjila ko ki sanen sida laibung sida koi hajari Tangkhul theater artist Sorison Jimik ki solo play amangarang Ukhrul Taul Holda utkre thoromaduda ADC Ukhrul ki chairman Dr Yoron So ngalumna chief guest oina saruk yakhi solo play adugi matangda khanani na bami phumamasu pangthoki hairi hauzik pawge marak thatna brekamamu Upon Fitness Center in Manipur की क्वालिटी चौबो केस प्राइस और 6 स्टेट लेवल ट्रांसफॉर्मेशन चैलेंज 2016 पांचुक चलगनी अगस्त रेट प्रिलिमिनरी राउंड नवंबर 3 फाइनल राउंड लोन ग्रैंड फाइनल नवंबर 22 द कंपटीशन असि थाउंग की मनुंग द मसागे रुंबा हेनबा मदि वाट पमियो सिंगना मसागी नॉर्मल वेट थमदुना चुंग फिरल चाबा चांगम नबनी सरुक याबियो फर्स्ट पोजीशंस 1 लाख सेकंड पोजीशन 40000 थर्ड पोजीशन 20000 फोर्थ पोजीशन 10000 फाइव पोजीशंस 5000 Pain relief ointment khwang naba ok sikpa tang sikpa khu naba singda sinaba yarba lipsa thukna puthok saba auza ABC Tutorial Computer Science Kaptigi Oiba Tuition Center Asina Lakliba August Kitang Amadagi Class 10 gi Oiba Special Foundation Course Ama Hozeragani Thedok Hendopa Programming da Week Oiba Angang Singbu 100% Improvement Oren Mangamba Tuition Center ni Akupa Marol Gidamak ABC Tutorial Kaisampat Padam Lerak Opposite Oil Funda Ningtil Pungmari Makaidagi Pungtaru Pawuda Contact Tawbiu Amukana Taram Noksari Kekropat Minuthong Development Committee ne sinduna ngasi Kekropat Part 2 degi ex serviceman colony gi akoibada lamtu sengdokre nupi angang yauna punna pangthokiba camp adugi matangda Development Committee gi chairman Haji Gyazuddin Nasingba miyoi kaya su saruk yakhi Drama Subcommittee MSUNA lakliba August ki tang 19 ta pangthokadaba chaklam khongchat lilagi yaifa thauni thoram ngasi MSU headquarters ta pangthokre thoramaduda MSU ki president Subhash Chandra hanagi MSU ki founder president Nongyai amasung lila asigi lamjing lamtakpa dirjan saruk yakhi Lila asibo hana takpi tambiramba laikhidraba oza Bridget Ngangombagi photoda laisu katuna ikai khumnaki President Subhash Chandra na 1965 ta thokiba khutsemgi oiba chak tangbagi thodok adu tunggi mirolda ningsinghanabagi pandamda lila asi utkadabani haikhi MSUNA sahi yankai mapung pharakba galonena mamangi sahi dagi pangthoktuna lakiba golden jubilee celebration forum siga mari lena handak sahi gi su lakiba August ki tang 19 ta Rupaman theater da koi salang khongchat mising lila si sanazagani thorom stage da leba miyam na saruk ya biduna Manipur da hujuji oiriba angabagi masak oiraba thudok kya na yomsil laba lamdam asi adugumba amu anna saktang wigi iyo asi thorok tanana koi miyam hupna khamin ba amadi tungdala kadaba tholokadaba thudok wathok singi damakta koi miyam hupna punna achet phire ama lawin bagi tanja do lawin si aina miyam da paujal se pizari All Manipur Written Test Successful Candidate of Manipur Police Constable Mel Lang asi ahing nongyai degi hayeng ahing nongyai phawba chathariba Manipur banna Jiribamda chauna apanba thokhankre Jiribamda dukan singthong hangna khide oil pump singthong lanakhi lambi dami chapagi chang yamna nemkhi amarumda Imphal City da ban asigi mami chauna takhidraba su khurai mai kaidadi ban saugatpani singna basingna lambi thingbagi thabak chathakhi Aroibada maroiba pau amuk pizari Yellow Sing Kananabagi Pandamda Minute Bangani Subna Sathagadaba Public Dialogue Nasidegi Manipur University da Haukre Amadi
Manipur Sarkarna Chalaiba Duck Farm Sahi Tararom Sitharuraba Matungda Mamang Sahidagi Ningthina Hingathanduna Miyamda Chayol Amada Nganu Macha Lising Ani Hena Phanganaba Thorang Tauri Hausiki Oinadi ISTV na Pizaba Manipuri Pau Patang asida loisinjari Miyang tabiriba pumnamakpu amukahna khurumjari